ꯅꯪꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯨꯅ ꯃꯥꯅ ꯁꯦꯝꯗꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯅꯪꯒꯤꯗꯃꯛ ꯑꯩ ꯏꯁꯥꯅ ꯁꯦꯝꯗꯣꯔꯛꯄ ꯑꯅꯤꯁꯤꯗ ꯂꯩꯔꯤꯕ ꯈꯦꯠꯅꯕꯁꯦ ꯅꯪꯅ ꯈꯪꯂꯔꯣꯏ 이반이기 머락다 머리 머라 짜다바 랑라 아마나 예뚜나 뻔드나 레리 하이바디 낭수 강리번 랑라두기 떼스나나바 랑다이 마피바 ngamda 머락스다 예뚜나 레리부세 나쿠툰 한독바 ngam다루 하이바 에이 강다바 나데 아두부 예뚜나 레리바 랑라스디 타팜다 아무 한독오 하이바디 에이 하이르 이맘맘라바 가드다 maku chauduna mamai lukthaduna tumina phamlibi nupido mamitagi mapi sindhare masado wabuna sukham thengre machina ngangjabada haidokpa hairaroi wamankhre gizaba pakhatpagi mami amadi maithungda tade sindhariba pirangdo tethokposu tawde jingsel tumin phamduna lemaiduda mamit anida thamduna tumin phamli roomgi thongdo nok torakpaduda jingsel बाप ओइरदना मचिनदुदा कौरी अबुंगजा सकेन थोंदो तमना हांदोक्लगा चंगली अदुगा तमना कौरी जिंगसेल अइनी जिंगसेल दो सकेन ओइरमबदुदा ममाइदो कुदुदा मुक थमकिदुना तुमिन लेख्रे सकेन नुपीदुगी मनाक्तुदा खजिक लापतक फमी अदुगा तमना हाइरी नसादो सोनी केनुम चासनसे अइ चानिंग्री चारोइगी अइंगोंदा साउबो जिंगसेल कुमक्त्रे हंदक्ति जिंगसेलदो सकेन मसादो मनिंग खजिक हल्लगा नुपी मागी मांगदुदा मखु अनि सौदुना जिंगसेलगी ममांगदुदा लेररी खोंफमदुना ताई नुपी मंगोंदा हाइजगदौरे हाइबा लाइफम खुदिंग मंदिर खुदिंग चलगा कु सौदुना हाइजगनी हाइबा लेब्रा नुपा मागी अदुक फबा थौनादो पिख्रबा कानुंगसिदा फुदोक्ते हेनदुम नुपी मंगोंदा हाइजरी ममाई ममेट लोइना नोंथादुना जिंगसेल इमाना ए नाकोनबा फंगक्तबना चाहरको मचाने बाबुंग इमाबु पामद्रे हाइदुना इमातुन पुसलखिबनी तामोगैगा कामे हेने खेनबा मोंगदा बाबुंगना लोइने ए अदु साउ जिंगसेल एगी युमना नंगबु हंथना ताथीना तौरबसु एना नंगबु नंगी नतुना मसोखंदना थंबंगमगनी जिंगसेल ऐ केदौगे क्याम लापना ऐ चटको हाइनो खोंगसे कराय फोबु यौना ऐ थांगको हाइबनो ऐ चही असुक यामसे नंखक उजरदे हाइदना नंगी नतुंग कोइ इनबु नंखकना ऐंगोंदगी चेनबु जिंगसेल ऐ नंगी पुनमक ओइनिंग नंगी अवाबु नुंगाइबु पुनमक ऐ उगे ऐ नंग याम नुंसी जिंगसेल मीना नंगोंदा मिट अमा हेने येंखिबदा ऐ पाखतबु फाउ ऐ नंगीदमक सी तौकी हाइनदे ऐ हाइरगे ऐना हाइरबसु नंगना हेना खंगमगनी जिंगसेल ऐ नंगोंदा ऐबु नुंसीबियो हाइरगे ऐना नंगबु नुंसीजरिबा चांग सिदगी हेना नंगबु नुंसीजगी नंगना ऐंगोंदा मिनुंसी अमा पोक्लकपा नुमित्तुदा ऐ पोक्पगी मही याले हेना खंजगे जिंगसेल इंगांगना नुपादुदा येंगी अदुगा तपना हाइरी सुमाइना तगनु सखेन ऐ नुंगाइते हगुल फजना फमु ऐ तागे नंगना हाइबु अदु सुमाइना दि तगनु ऐगी मांगदा ऐ पाप मलंगसन पुंसीदुदा ऐ हिंगनिंगी सखेन जिंगसेलगी नाकंदुदा खजिक चथोगा फमी अदुगा वालदुदा मकुक्तु ngathaduna ले जिंगसेल असुगयाम फरिसे कैगिनो नंग पेंथोक पसु हाइ अदु मोमो नोक्लगा लेबिसु ngam अदु थमोइ सेंना नुंसिजरिबा माना नुपी अमा लोइना खरसु नंग पेंथोकपा ngami मीगी मखादा येतना लेबिसु ngam ऐना नंग नुंसिख्रिसे मरम चामा ले जिंगसेल दा हंदक्ति मोमोन मिनोक अमा तमलई नंगसु फरिदुदि याम फते फरगबु नंगी खंजबा नुंसिजबा ले खंगना नंगोन सुम येलगा लेगद्रो निबान कौब्रो नंगी तामोदो तामोसे थाइना कसी यामना फलमदबा मिदि ओइखिदबनी मागा खंगनबा नुपी अमा काइनख्रे चही मंगा मुकी ममांगी वरी अदुदगी केदोरबनो खंगदे पुरा मी अतोप अमदोंगा चेंज तौख्रे ऐदी नंगी तामोने हाइबसु खंगदे हाना किदि याम किजे किसु तौरई
ꯄꯥꯕꯨꯡꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗ ꯄꯨꯗꯕꯒ ꯅꯪ ꯊꯤꯟꯕꯤꯔꯗꯧꯅꯤ ꯌꯨꯝꯗꯨꯗ ꯅꯊꯟꯗ ꯂꯩꯔꯗꯤ ꯅꯪ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯆꯤꯡꯁꯦꯜꯗꯣ ꯍꯟꯗꯛꯇꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯔꯦ ꯑꯗꯨꯒ ꯁꯈꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯅ ꯀꯩ ꯂꯥꯜꯂꯨꯕꯒꯤꯅꯣ ꯁꯈꯦꯟ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦ ꯃꯣꯏꯅ ꯁꯈꯦꯟ ꯃꯈꯨꯠꯇꯨꯅ ꯂꯥꯝꯃꯒ ꯆꯤꯡꯁꯦꯜꯒꯤ ꯃꯀꯣꯛꯇꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯤ ꯀꯩꯁꯨ ꯂꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯌꯥꯍꯦꯟꯁꯨ ꯂꯩꯔꯤꯗꯅ ꯃꯥꯅ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯉꯝꯃꯣꯏ ꯁꯔꯁꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯁꯤꯜꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯑꯕꯨꯡꯆꯥꯗꯣ ꯑꯩ ꯊꯤꯔꯝꯒꯗ꯭ꯔꯥ ꯁꯈꯦꯟ ꯊꯤꯔꯝꯃꯣ ꯑꯩ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯃꯥ ꯐꯠꯇꯦ ꯁꯦꯡꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕꯒꯤꯅꯣ ꯃꯥꯒꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤꯁꯤꯕꯣ ꯁꯈꯦꯟꯗꯣ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯛ ꯇꯥꯀꯠꯄꯗ ꯃꯊꯧꯅꯥ ꯂꯩꯕꯗ ꯅꯨꯄꯥ ꯊꯣꯛꯄꯗ ꯁꯈꯦꯟ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯈꯤꯕꯅꯤ MBBS ꯇꯝꯂꯤꯉꯩ ꯃꯇꯝ ꯗꯣꯛꯇꯔ ꯑꯣꯏꯔ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯆꯦꯟꯒꯗꯕ ꯒꯨꯟꯗꯣ ꯍꯩꯖꯤꯟꯗꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥ ꯌꯥꯍꯦꯟꯗꯒꯤ ꯆꯤꯡꯁꯦꯜ ꯁꯦꯠꯂꯒ ꯄꯨꯕꯁꯤꯃꯗꯤ ꯉꯝꯗꯦ ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯂꯥꯏꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄꯗꯤ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯍꯦꯟꯅ ꯃꯊꯧꯅꯥ ꯂꯩꯅ ꯂꯦꯞꯈꯤꯕꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯈꯥ ꯌꯧꯅ ꯆꯤꯡꯊꯅꯤꯡꯗꯕꯒꯤꯅꯤ ꯑꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯁꯈꯦꯟꯅ ꯆꯤꯡꯁꯦꯜꯕꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯕꯅꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯅꯤꯕꯥꯟꯁꯨ ꯌꯥꯍꯦꯟꯁꯨ ꯃꯊꯣꯡ ꯑꯃ ꯈꯪꯅꯗ꯭ꯔꯤ ꯅꯤꯕꯥꯟꯅ ꯆꯤꯡꯁꯦꯜꯕꯨ ꯃꯌꯨꯝꯗ ꯔꯨꯝ ꯇꯣꯉꯥꯟꯅ ꯊꯝꯕꯗꯣ ꯌꯨꯝꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯁꯈꯦꯟꯗ ꯍꯥꯏꯐꯦꯠ ꯄꯥꯎ ꯄꯤꯈꯤꯕꯗꯒꯤ ꯃꯥ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯤꯡꯁꯦꯜꯕꯨ ꯄꯨꯊꯣꯔꯛꯄꯅꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗ ꯌꯥꯍꯦꯟꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝꯁꯤꯗ ꯅꯤꯕꯥꯟ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯁꯈꯦꯟꯁꯨ ꯌꯥꯎꯔꯕꯅꯤ ꯃꯊꯥ ꯁꯥꯕꯁꯤꯗ ꯁꯣꯝꯗ ꯌꯥꯍꯦꯟꯗꯣ ꯃꯥꯒꯤ ꯑꯉꯥꯡꯈꯩꯅ ꯂꯣꯏꯅ ꯃꯥꯒꯤ ꯔꯨꯝꯗ ꯀꯧꯁꯤꯜꯂꯒ ꯄꯨꯂꯞ ꯀꯣꯏꯁꯟꯅ ꯂꯩꯔꯤ ꯌꯥꯍꯦꯟ ꯋꯥꯅꯤ ꯀꯣꯏꯗꯅ ꯍꯥꯏꯔꯤ ꯑꯩꯒ ꯕꯦꯂꯦꯟꯒ ꯄ꯭ꯔꯚꯥꯁꯀꯅ ꯑꯩꯈꯣꯏ ꯍꯨꯝ ꯉꯁꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯃꯣꯏ ꯋꯤꯅꯥꯎ ꯅꯪ ꯐꯥꯔꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯉꯁꯤ ꯄꯥꯕꯨꯡꯒ ꯌꯨꯝꯗ ꯂꯩꯒꯗꯕꯅꯤ ꯒꯦꯠꯇ ꯊꯣꯏꯕꯒ ꯅꯪꯒ ꯂꯩꯌꯨ ꯊꯋꯥꯟ ꯅꯪꯅ ꯏꯌꯣꯝꯗ ꯆꯠꯂꯒ ꯕꯣꯔꯗ ꯅꯦꯝ ꯀꯩꯀꯥ ꯉꯔꯥꯡ ꯂꯣꯏꯅ ꯊꯨꯗꯦꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯁꯦꯝꯖꯤꯜꯂꯨ ꯑꯗꯨꯒ ꯖꯦꯟꯗ ꯆꯠꯂꯒ ꯌꯥꯔꯜꯗ ꯄꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯣ ꯋꯤꯗ꯭ꯔꯣꯋꯜ ꯇꯧꯅꯕ ꯍꯥꯏꯔꯝꯃꯨ ꯐꯣꯔꯃꯦꯜ ꯂꯦꯇꯔ ꯑꯃ ꯏꯔꯒ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯊꯅꯝꯃꯨ ꯍꯥꯏꯔꯝꯃꯨ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯚꯥꯁꯇ ꯃꯔꯛ ꯊꯠꯂꯒ ꯗꯥꯌꯟ ꯂꯥꯛ 4 ꯍꯦꯟꯈ꯭ꯔꯦ ꯊꯥꯗꯕ ꯍꯧꯖꯤꯛ ꯋꯤꯗ꯭ꯔꯣꯋꯜ ꯇꯧꯔꯒꯗꯤ ꯂꯥꯛ ꯈꯔꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯣꯛꯀꯗꯧꯔꯦ ꯄ꯭ꯔꯚꯥꯁ ꯑꯩ ꯚꯤꯂꯦꯟꯒꯁꯨ ꯈꯟꯅꯔꯦ ꯄꯥꯕꯨꯡꯒꯁꯨ ꯇꯥꯟꯅꯔꯦ ꯃꯦꯅꯦꯖꯔ ꯃꯥꯅ ꯊꯦꯡꯅꯕ ꯉꯝꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯨꯠꯇ ꯄꯦꯟ ꯄꯥꯏꯔꯒ ꯊꯦꯡꯅꯕ ꯌꯥꯕ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯔꯗꯤ even Yarel can handle this project but as you guys know Nivan has crossed the limit ꯑꯩꯒꯤꯗꯤ ꯅꯣꯏ ꯑꯃꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯤ ꯑꯃꯇ ꯑꯊꯣꯡ ꯈꯪꯗ ꯊꯝꯕꯗ ꯃꯉꯣꯟꯗ ꯁꯤꯝꯄꯦꯇꯤ ꯄꯣꯛꯇꯦ ꯑꯩꯗꯤ ꯑꯗꯨꯝꯕ ꯃꯤꯗꯤ ꯑꯣꯏꯔꯛꯇꯦ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯄꯦꯟꯗꯤꯡ ꯑꯦꯃꯥꯎꯟ ꯂꯩꯕꯈꯩ ꯂꯣꯏꯅ ꯂꯣꯏꯁꯤꯟꯀꯣ ꯕꯦꯂꯦꯟꯅ ꯀꯥꯔꯗ ꯄꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯇ ꯇꯧꯔꯝꯒꯅꯨ ꯉꯁꯤꯒꯤꯗꯤ ꯑꯩ ꯅꯤꯚꯥꯟꯒ ꯋꯥꯔꯤ ꯁꯥꯒꯗꯕꯁꯨ ꯂꯩ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯁꯨ ꯇꯧꯔꯛꯀꯅꯨ इमरजेंसी लेतारगदी नोई दालेंद टेक्स अमा थारो याहेंद फंगलंबदगी हगोत्ख्रे माना थोखिबगा मागी थोकपा सिनारंबा थबक सिंगदुगी मतुंगिना चनख्रे बुइनाव थोइबदा उनसिलागा दाथोय कइनो बुइनाव कइनोम तंबिगे कनामता दाइदुकनुको कइनो हाइरो इमाना दाहेंसे चेचिंगसेलगा लुहुंगनबा हाइख्रे ए नंग ngasiga khangdangairo ए नोय हाना खंगबो हाइसे नंग नथंता बोइरमनि खंगदबो बोइना अदुगा नोय केम हाइदबा नंगोंदा हाइरा कई कानादुबा सिदने अइना वारुरुसे अइसिबु मिथोप तौना नोयनि इंथोगा थंगसे कइदरगे दु हाइरगा नंग अदुगा याम सीरियस तारिदुबो कमाइना तारुदिनो ची इथिलदि कमाइन तौबा इथिलगा दाइहेनगेगी वारी लोइख्रे बोइना अदुबु कइदौ इथिलगा दाइहेनगेगी वारी लोइख्रे बोइना कदौदो वालीगी मांगन बेयाबो मांगनख्रे हौजिक मचा लेरबो नुपिदो दाहेन अमुक लुहुंखिद्रो लुहुंबो काइखिबदा इमा पाबुंग ने काइखिबदो नंग कावरबो बोइना अदो कइनोमदि थिगतबा फैदना करी थिगनिंगाय लेरिगी नंग उदब्रो इथिलगी लुहुंबा नुमितुदा दाहेनदो करी करम फिबमदा लेखि नंग करिमदा निंगसिंद्रबो बोइना
Dathoi aina takibadadi ithildo Boinao pasti pasune thamgusi akoi foyang na otkibani ko moi imungduna kandilo ai thabagam si haraga thoibudu thokri Boinao du haige toriba wadu fo Rishinda machinda solowi aina ngam wabu kana ta doinoda sumaina sum loikrani khanbadane nungbu nungaiti punsisi tawrisi asigi wadu haige tawbaga belena haiki wado ningsingai ma chaplepre Chingsel mayumda laitabagi wado yahen wawa lautana batamna lushina bukhoni nupi machani tabong mapamda report tawtaba numinini suzalabani tabong mapamgidi ma sena khanjandi mana fana nungsidaso sakena phanaba silamgani yahen huzik sathina warise punsibani maga khara nangna loinaba doctor duna haikrabani pulse leri haibagi wani yagadaba mandre haidana ising sengna haidora abani ma thoibadagi details pumna maklauraga Nivan gi tongana leriba mafam khara thidokpa hore mafam ani mi chalaga thidore kanamta lerambagi mami udi ikon konna wangbolda lam ama inang nongna laikibagi thoibena pirakpa pautuda yahendo velen pravaska loinena mafam aduda lai gari do khara laptop khanglami aduga moi uhum yang hangna leramriba gate to the changli yahen velen pravas moi uhum na makongdo gate to the thangjilakpaga laina khangre Nivan mapam masida lai haiba Velen jingsel soktraga loi kisimba tawri Nivan gi magun chapchana khangi thawai nu unjalaga kuthaba ngamgadaba nupana de si hairaga ahumduna mi khara leibagi makhon taba room adu de changlakpagani Nivan adu usitana jingsel gi mamangda phamlaga nupi duda karimnana onsilaga hari laine to nang yayen lai aina haidro maana lakani haidana nang kanba ado mangondagidi aina haliko lakpa nang kanba laibani neisi akoi sakena apamba poti aigi sini ngasi phawda ibani na apamba pot ama munarakpada aina da ngamaga lakpani sakendo mata unga laizabagi wan aigi mangdadi atiba sanauni si haraga kuru sauduna phamlambadagi hagolai aduga yahenda mu onsilaga nupi kanba laini ne ha nangi thauna sini aina kala isiam si harga makuta pairiba nongmaido jingselda atamnana onsankhre yahen adok mamit khana nivana yenglaga Nivan I'm telling you if nangna sanagi unsama chetama soba ngasine nangi aroiba numini nang thamliba khutki maikedo nang handopana fani si harga belena makutuda pairiba photo singdo Nivan da pirei Nivando photo singdo ubada jingsel da onsenduna lairamba nongmaido maike handokri mayumgi magi rumaktada Nivan gi apopodo chairduda machin makong makuloina pusanduna lairibadu ubada Nivan mamito amuktang musalaga mayada jiksindan hari ngasina loibana driyan I think we still have a long way to go together simaka khairami aduga lairiba moi pulapto mafam adudagi thorakli Velen ga pravas kasu mafam dudagi kari kari leiri hani yengsali yahen thongjal pala dudagi makongdu tapna thangzilaga jingsena leiriba jaga duda changsilaga jingsal gi makut punsilliba du thadokpi aduga nupi magi mamai duda humang marakta tariba samdo haigatpi ge tawbaga jingsal su mamai du laithokri yahen makuto chaplipi aduga tapna kauri sana jingsal khumdi Lemai diri yenglaga tamna kappa horakli yahen tapna dom makhatari nangai gonda siyongna wararongani haiba khangisana aiga naknabada nangmonda aphabam dawoide nangbu siyongna manghanbus aine ai chiloi sana ai isana yaze isana tawkiboloine aina khaje thengna la aso nangbudi asokapandi aina ngalo aina soigre harga nangai bunga piro haiba soi khang sana adubu ai amtang de haizagi nangwanda ai nangwanda yam soigre sana sidagidi nangbu ai maramgi amukana sigumada phibam amada thamaroi nangi mangda amukana lep tabang ngamba abungjado ayoi bangam na bokhanargi sana nangi thamoi masak khangdaso sana ai ngasi phawda nangbudi khakmirai dabani
ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯐꯥꯎ ꯅꯪ ꯑꯩꯕꯨ ꯁꯦꯟꯅꯔꯛꯀꯗ ꯂꯥꯛꯄꯅꯤ ꯁꯅꯥ ꯅꯪꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗ ꯑꯩ ꯊꯤꯡꯉꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁ꯭ꯂꯤꯞꯄꯔꯗꯣ ꯆꯤꯡꯁꯜꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯗꯨꯅ ꯇꯨꯡꯁꯤꯟꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣ ꯈꯣꯡꯅ ꯀꯞꯄꯒꯗꯧꯔꯤ ꯃꯁꯥ ꯋꯥꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯅ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯑꯣꯏꯅ ꯍꯥꯏꯗꯦ ꯍꯥꯏꯔꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯌꯦꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯌꯥꯍꯦꯟꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯗꯨꯁꯨ ꯆꯤꯡꯁꯜꯅ ꯎꯍꯧꯔꯤ ꯑꯗꯨꯕꯨ ꯃꯥ ꯃꯤꯇꯥꯡꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯤ ꯀꯩꯗꯧꯕꯒꯤ ꯑꯩ ꯂꯧꯕ ꯂꯥꯛꯏꯅꯣ ꯅꯪ ꯑꯗꯨ ꯌꯧꯅ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯅꯨ ꯌꯥꯍꯦꯟ ꯑꯍꯥꯟꯕꯅꯤ ꯆꯍꯤ 10 ꯍꯦꯟꯅ ꯂꯣꯏꯅꯔꯛꯄꯁꯤꯗ ꯆꯤꯡꯁꯜꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯑꯍꯥꯟꯕꯅꯤ ꯌꯥꯍꯦꯟ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥ ꯎꯠꯊꯣꯔꯛꯇꯦ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯈꯨꯝꯗꯅ ꯇꯞꯅ ꯍꯥꯏꯔꯤ ꯂꯥꯎ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯏꯍꯥꯟ ꯑꯩ ꯁꯨꯝ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯒ ꯃꯈꯣꯡꯗꯨ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯇꯨꯒꯦ ꯇꯧꯏ ꯌꯥꯍꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯛꯀꯦ ꯇꯧꯕꯅꯤ ꯆꯤꯡꯁꯜꯅ ꯐꯠ ꯀꯟꯊꯣꯔꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯍꯟꯈ꯭ꯔꯦ ꯆꯤꯡꯁꯜꯗꯣ ꯃꯈꯣꯡꯗꯨ ꯁꯦꯡꯅ ꯁꯦꯡꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯒ ꯕꯦꯂꯦꯟꯗꯣ ꯁ꯭ꯇꯦꯌꯔ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯃꯤ ꯆꯤꯡꯁꯜ ꯕꯦꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯕꯦꯂꯦꯟ ꯅꯪ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯒꯦꯔꯥ ꯕꯦꯂꯦꯟꯁꯨ ꯆꯤꯡꯁꯜꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯗꯥꯏꯍꯦꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯌꯥꯍꯦꯟꯁꯨ ꯊꯤꯜꯂꯨꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯅꯤ ꯆꯦ ꯑꯩ ꯊꯤꯟꯒꯦ ꯑꯗꯣ ꯆꯦ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯀꯨꯝꯃꯒꯦ ꯒꯥꯔꯤ ꯀꯌꯥ ꯁꯨꯒꯦ 2 ꯁꯨꯔꯛꯏ ꯌꯥꯅꯤ ꯆꯦ ꯆꯤꯡꯁꯜꯗꯣ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯨꯝꯊꯈ꯭ꯔꯦ ꯌꯥꯍꯦꯟꯒ ꯄ꯭ꯔꯚꯥꯁꯀꯅ ꯂꯥꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯅꯩ ꯕꯦꯂꯦꯟꯅ ꯃꯃꯥꯡꯗ ꯆꯠꯂꯤ ꯌꯥꯍꯦꯟ ꯆꯤꯡꯁꯜꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯕꯦꯂꯦꯟꯅ ꯇꯧꯔꯒ ꯆꯤꯡꯁꯜꯕꯨ ꯃꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤꯗꯨꯗ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯚꯥꯁꯅ ꯃꯇꯧꯗꯨꯗ ꯍꯥꯏꯔꯤ ꯗꯥꯏꯍꯦꯟ ꯆꯦꯁꯦ ꯁꯥꯎꯔꯤꯔꯣ ꯁꯥꯎꯕ ꯑꯣꯏꯔꯝꯃꯗꯤ ꯊꯦꯝꯕ ꯂꯥꯏꯒꯗꯧꯅꯤ ꯄ꯭ꯔꯚꯥꯁ ꯋꯥꯔꯧꯈ꯭ꯔꯦ ꯁꯅꯥꯅ ꯋꯥꯔꯧꯈꯤꯕꯗꯤ ꯊꯦꯝꯕꯁꯨ ꯉꯝꯃꯣꯏ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯗꯥꯏꯍꯦꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯗ ꯗꯥꯏꯍꯦꯟ ꯂꯩꯔꯝꯕꯒꯤꯅꯤ ꯆꯦꯅ ꯉꯁꯤ ꯑꯁꯨꯛ ꯃꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯂꯤꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤꯒ ꯃꯔꯨꯞꯀꯤ ꯃꯔꯨꯁꯤꯒ ꯌꯦꯠꯁꯤꯟꯅꯈꯤꯕꯒꯤꯅꯤ ꯃꯤꯅ ꯂꯥꯟꯅ ꯈꯜꯂꯁꯨ ꯎꯔꯁꯨ ꯗꯥꯏꯍꯦꯟꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯗ ꯗꯥꯏꯍꯦꯟ ꯌꯥꯍꯦꯟꯗꯣ ꯄ꯭ꯔꯚꯥꯁꯀꯤ ꯂꯤꯡꯖꯨꯝꯗꯨꯗ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯊꯦꯡꯉꯤ ꯑꯗꯨꯒ ꯋꯥ ꯑꯣꯏꯅꯗꯤ ꯈꯨꯝꯃꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ